Ngasi phongkiba tongan-tonganba pausisingda yaukhiba pausing amadi social media-dagi lokhochaba pausingi update pijari ahanbada maruoiba pau. Miyam homna Sangai Festival boycott tohunasi Sangai Festival saruk yaruba sing sagaigi meitan asibani lauduna Manipurgi miyam amatana mating pidanaba warep lauthokani haina kokobina khangalagli. Sangai Festival ga mari leinana international band kaya kongduna isai numai tongnaba thorangliba si lebak miyamgi mayoktani matam lairingaida hando hobuna achumba khongthang oigani haina warning tawri. Popular government lingtringai mangoinana political settlement ama hana purakadabani haina KZC na khangalagli khongbagi border attack tawrakhre Indian Air Force ki training aircraft ama kaikhre Bihar da NDA ki partner oiriba BJP na seat Manipur JDU na seat Manipur phangduna chauna mai pakre Delhi ki bomb blast chenaba Dr. Umar gi mayum security force na thugaikre PR gi matamda phone paikhat kidaba official singa lengak laknaga khangani haina susindro na warning tawre kulai lakhibagi thodokta chenabani haiba mioi amada NIA na wahang pahong tawbada ayaba pikre November 13 da Tamenglongdagi satellite take tawraga thadokhiba Amur Falcon ama Numit dini da Odisha da thunglabada researcher sing angakpa oinakre Meitei Kuki tribe asi ST list dagi lokhokadabani haina taksin-kre achum aran thidana live attempt tawbagi thong adu wakhalon khanthaba watpagi mawongni haina MMWO na khangalagli Arambai Tengol gi losing porel korongan ba kuman gi update kan loinana ki PM Sheikh Hasina gi matakta while chathanaba court na matam lekre NG Mani College ki governing body na marik sumbo wafam lebak miyam da khangan gadabani haina People's War Group na khangalagli Sangai Festival da UK gi icon blue saruk yagadori sa tanba amadi sa yonba singda athingba thamle Northeast region da drug trafficking mafung phana laksinabagi matagda regional conference pangthokre Kaksingda African swine fever sandorapagi chang hendorakpana district magistrate na jaga singatuda infection amasung surveillance zone lauthokre Sangai Festival boycott miyam homna tominasi haina coordinating committee on Manipur integrity na appeal torokpaga loinana Sangai Festival da saruk yaruba sing sagagi maitan asibani haina lowbaga loinana tungda kokomi amadi Manipur gi miyam na mateng pidanaba warep miyam khangna lauthokani haina phongdokre kokomi na thadorokpa chirol asin hai Manipur gi crisis thonbada chenaba lengakna irang asina pirakpa saitheng khangduna leiriba IDP sing amadi lamdamasi gi miyam na thengnariba awaba khangpham thokte irang asigi awa maisa langduna leiringai miyam asibu karisu nasungdana lamdam asida oiriba phibam asiga mari sunglai leinadabadawna Sangai Festival singani haina thaurangliba asi lamdam asigi miyam da piba azoba para amani hairiba para asi aikhoina fahodana isana isagi ikai kumnaba ngakjaba ngamdaduna arang arakta tawkhiduna pukhiba thoklabadi lamdam asi amuka hena mikha ponba khunai ama oirakani haibasi ireicha khudingmakna khangminaba tangai fade Aikoigi fundamental right amadi India lengaki masagi constitutional na pijaba constitutional guarantee bu phanghanba ngamdana sahi ani makhai gi maithakta ngowduna loilam amagum thamduna leiraga lengak asigi fundamental duties oiriba lamdam asigi citizen singi life and property security restore toba ngamdana leiribasi priority piduna loisinaba honabagi mahuta lamdam asigi mioi lakh 15 henbabu maru oina Meitei miyambu masagi maramdamda fawba chaningba mafamda chatpa ngamhandaba sahi ani makhai hena leiringai cherak asida hingbagi hak amadi right to freedom of movement fawba piba ngamdraba langak asina miyam asigi tourism sakholhanaba tourism festival chinba dongna haibasi kayam maram chabage haibo wahang asini masigumba minam lang manba thawong asina malengi lebak singda kari haina ukigani haibasi fawba khanthaba ngamdraba India lengak amani India gi president lengak asina miyam masigi khudong chaba sing amasung fundamental right sing athubada hanjil hanaba hona gadara haina khanaruba adugi ona tainabada lamdam asigi miyam asibu usitaba amadi oiriba phibam IDP singna meyum hanjanba ngamdana leiriba asida normalize tawnaba manaba honaba thong amani haina miyamna lofum thui hauji aikoi kari amata pamde lebak asida lesson khriba mitop khandokpa lamban chanduna thamjilliba asibu tangdu leitaba hanjil hannaba honaba nataba ahenba thabaksing tawnabagi maram amata leite masi miyamna yafum thokte haiba asini iramdam asigi inat lining amadi chanabagi matungina tawfadraba chahigi
Masin Thoram Adu Natana Ahenba, Senthang Putoktuna, President Rule Langak Asina, Tavak Paikatnaba Amadi, Tavak Tongnabagi Moral Ground, Makoi the Sunglai Late, Masi Miam, Hubna Yanindaba Pongdo Pumtui, Leba Kansi Hyderabadi, Equigi, Miam, Lebakini. Haiba Matamda Lanaigi Kudong Sabasing Tadok Naduna, Tabak Tominaba Ama Sangli, Madu Natana Isagi Kana Bakara Kaki Yenglaga, Lebaka, Mantik Nadura Toklaba Tarabadi, Amadi, Aikoi Mapung Pana, Minai Naitangumda Hingani, Baramasina, Tongan Tongan Balup Agency, Enterprises Amadi, individual personnel sing Levak Miyangi, Awaba Amadi Ikai Kumnaba Piba, Tong Sing Asina, Natairaga, Lanai Kudong Saba, Tabak Yenglaga, Song Sinduna Saruk. Yasiluriba Tarabadi, Makoi Adu Miamna, Sagigi Maitan Asibani Haina, Lori the Bagi Maram Laite. Manipur the popular government ama lingdringagi mangoinana hauji thokliba conflict asigi political settlement ama hana purakadabani haina Churachandpur da khongchat pangthokiba BJP gi national leader anigi mafamda Kuki Council gi maikaidagi taksinkhre numit khumni gi khongchata state asida lakhiba BJP gi national general secretary organization BL Santosh amasung BJP gi national spokesperson oibagi matakta North East in charge ki thoksu puriba Samit Patra anina Churachandpur da chatuna Kuki Council gi mihut singa unaduna interaction chathakiba duda Kuki Council gi maikaidagi haujik national highway singda leriba buffer zone sing asi makhatana maintain toba yauna state asida popular government ama lingdringai gi mangoinana political settlement ama purakpa mathoktai Kuki Council gi maikaidagi BJP government ki mayokda laite adubu haujik leriba ground reality sing asina maram oraga Kuki Council singna haujik leriba phibam asida nongna semgadoriba government aduda saruk yaba ngamloidobagi Fibam the Lay Haiba Wapamsu, Fondoki, BJP Central Leader Singadugi Maikadegi, Kuki Singda Nona Sengo the River Government Asida, support Tonabagi Wapam Kaya Pondok Labasu, Kuki Council na, Pukalakli Wapam Sing Aduna Maram Oraga, Chow na Say and Ama Laire, Loinana Anova Sarkar Sem Navahona Riba Emily Singda, Sound and Nimba Kaiba Haibu Helagani, BJP Puna Sadmina Riba NPF ki, MLA Manga Adugi Maikadegisu, State Asida Anova Sarkar Ama Lingba Matamda Mapung Pana Sogatuna Lakibani Adubu. Oidagliba phibam asina anoba sarkar ama semnaba honabada chawnu khuruk thangba haibadu oigadori adubu presna phangba pawgi matung inna Kuki Millitant singi akanba pressure leibana Kuki MLA singna sarkar semba asida phongna chawgatningbagi apamba phongdokba ngamdrabasu sarkar semningbagi apambadi leiri Maharashtra da thokpa lebak pokpa numit ki luhongba amada nupa amana thang paiduna border attack chathakre pau asina hai thodo adu Maharashtra gi Arabati da thokibani police na phongdokhibagi matungina attack chathakiba adu numit yungba matung pung 32 makai rom tabada jahi 12 rom suraba Surjan Ram Samudra gi luhongbagi thoromda thokibani thodo asiga mari lenana thokiba video footage amada kaina amasung borna stage da thoraklaba matung Rago Tijendra Boxi kowa mioi asina Tapna changlak matung bor aduda thangna hanjin thinduna attack adu chathakibani thaldok thokpham aduda lairiba mioi singna kakhananaba kannanaba hona khibagal loinana mioi amana attacker adubu tanabada faba ngamkhide police na case ama file tokre amadi attacker adu thiba humbagi thabak chathakibagal loinana athuba matamda arrest tawragani su hairi Indian Air Force ki training aircraft ama ngasi Tirupur manakta leiba Thandalum bypass ta kaikre pilot adudi asoi angam yaudana parachute ki matengna chongthok hore thodo asi ngasi nungthil pung 2 minute nifu rom tabada trainer aircraft aduda engine da asoiba leibadagi pilot na parachute ki matengna lemaida chongthorokpa mafam adugi khunja singna uba phangauki mikuk kharagi tungda trainer aircraft adu Chennai gi Tambaram manakta tasillaga kaikhibani Bihar ki Assembly election da BJP na lusingba NDA na apunba seat masing sani ga mari fangduna lengak semnaba tharang lakhakre kumjale singani kunda pangthokiba mamangi mikhalda alliance asina seat chamuga kunithoi fangkibani mamangi mikhalda handakna seat marifuni thoi hena fangba ngamle Rashtriya Janata Dal RJD amadi Congress na lusingba Mahagandha Bandhan ki oina handaki mikhal asida subnagi seat 39 dagi hena fangba ngamdre kumjale singani kunda pangthokiba mamangi mikhalda opposition alliance asina
punna sit samaga tramari fangkibani mamangi mikhalda fangkiba apunba sit masingdagi handakna marifumathoi hanthana fangle Election Commission of India ECI na mikhalgi fal lauthokibaga loinana NDA na lengak semnabagi thorang lokhatpa hokre tongan ba exit poll singdasu NDA na handagi mikhal asida mai pakani haina report taunakibani apunba sit masing sani nifu humdoigi manungda sit saniga mari fanglaba NDA na soidana lengak semlagani mikhalgi fal lauthokraba tungda Bihargi JDU gi MP Lovely Anand Hanna Haiki Madudi Miyangi Yaifanaba Thorang Kaya Lokotpaga Loinana Bihar Chakot Hanaba Honavada Marueba Todang Loriba NDA na Handaki Mikal Asida Soidana Mai Fakani Haiba Hanadagi Hona Tazaduna Lakibani Nitish Kumar Amasung Prime Minister Narendra Modi na Bihar gi Chakot Thorang Kaya Lokot Kibana Maram Waraga Mikal Asida Miyamna NDA da Board Pikibani Haina Pundorakli Delhi ki Red Fort manakda carbon pokai hankiba Dr. Umar Muhammad ki Kashmir da leiba yum security force na thugaikre security force na ngasi ayu anganbada South Kashmir gi Pulwama district manung chanba Kuil village da leiba Dr. Umar gi mayum adu IED sizinaduna thugaikibani militant singda akhanaba paujil piba oina IED sizinaraga yum adu amangata thonkibani haina police ki source amana phongdorali security force na ayu anganbada laklaga imungda leiba miyosing Thohan Kraba Matungda IED Pokai Handuna Yum Adu Amang Ata Thon Kibani Investigators Singna Tizinbada Faridabad ki Fala University da Dr. Oina Thabak Toba Dr. Umar Ahmad Red Fort Manakda Carbon Pokai Handuna Mio Trahumdoi Sien Kibaga Lunana Kunrom Asok Apan Nangan Kibani Haiba Kangbangam Ki Umarna Thorakpa I-20 car adu Red Fort Manakda Netaji Sobas Muak Manakta Pokai Hankibani Forensic Laboratory da DNA sample test over the Karadu Mahangna Thorikibani Haiba Chapchana Kangbangam Ki Misem Miam di Lairaduna Miam gi Mihut Oiriba MLA Aikoina phone to the Fawba official sing na Paiki the Sing Yauri call back suit Toroktaba Sing Madu Aikoibu Usitabani Haina Loda Bangamde Makoi Anoba Lengak Laklaba Matamda Chapchana Pakum Pigani Kangani Haina Kurai Assembly Constituency gi MLA El Sosindrona Fungokre Meitei Lema Village Level Federation Top Kunang Makong the Pangtokpa Village Level Federation gi Office Building Sangabagi Toromda Mahakna Hai Matang Sahigi February Trying Twigi Matungda PR Sangtararoi Haibasi Mayek Sengle Masi Fawbugi Manungda Government Ama Semgani Haibagi Tazabasu Leire Government Semhandaba Haiba Adudi Ama Oiraga MLA Oibana MLA Fawbuna phone to Chinbadagi ngahak pairudragasu callback to fawbadi tokhum thokpani BLF ki matangda mahakna hai aikoi karamba organization gi makada lei government ki program ama district administration haibada fawwa taningdragadi aikoi gi thawalonsi kadaida chatkhrabage nupi singna fangliba scheme sing asi Prime Minister Narendra Modi gi makada fangliba ngakteni Narendra Modi adu Pandragasu Prime Minister Haibaduma Manipur Lakaduriba Haiba BLF ki Kanguna Aikoidi politics Yaude Haiduna Lau Haiba Fawba Yakide Kongsadadu Bot Komba Lakpanate Laktabasu Ikaini Top Kongnang Makong Lekaigi Matang the Paladuna Mahangai Lekai Sida Ladiba Miamna Ngasi Fawba Mangonda Karigumo Wafam Mata Haiba Lakte Doctor da Laying Chatpada Puknare Kwangnai Haibana Singba Haidragadi Karamna Hidak Thagani Nakoina Hairaba Matum da Aihakna Nakoigi Awara passing adu Kangadoribani Amazung Tabak Taugadoribani Nakoigidi Extra Tavki ground ama CMC Hai Madudasu Nakoina Karimata Hairakide Hairatrabanina Hairakiba Kambu Aduda Sembatavani Haiba Wapam Tamki Manipur gi sahi ahum mapung phajilaklaba loisindana leiriba irang asigi manung chana khulai lakpagi thodokta chenabani haiba mi ama NIA na wahang paung tawhanbada ayaba pikre manga suba IRB dagi khulai lakpada chawna chenabani haiba hojina sajiwa jail da leiriba Rajkumar Siddharthpu wahang paung chathanaba NIA gi maikai dagi tharakiba application ama Chief Judicial Magistrate Imphal West ki court na ayaba pikre hari pawasi ki matung ina NIA gi Chief Investigating Officer Imphal branch ki maiki dagi court sahi kuntraum de suraba Sagolbon Bijoy Govinda dagi Kewal Changi machanupa Rajkumar Siddharthpu
Singarelda leiba mangasuba IRB Battalion Headquarters dagi mamang sahigi February 18 da Nongmei lakpaga mari lenana wahang pahum chathanaba petition tharakibani NIA gi Special Public Prosecutor gi maikei dagi tharakiba wahang court na taraba matung Siddharthpu NIA na Sajiwa jail manungda wahang pahum chathanaba ayaba pikibani panba yabadi mamang sahigi February thada masing yamlaba miyamna Thomjinduna tongan makhulai sahumga loinana Nongmei maru kaya namfuda loduna pukibani madugi matung Ministry of Home Affairs ki instruction matung inna hana lamlai police ta file toramba case asi NIA ga amuk hanna restart tawduna thijinba hokibani Hokiban November 18 da Tamenglongda Wildlife Institute of India Dehradun gi scientist single loinana satellite take tawkiba amur falcon laba apapang sumnagi numit nini da kilometer lising chamanga sana pairaga Odisha gi Kandamal district ki Baliguri da ngarang nungthil thunglabada researcher sing angakpa oinakre pawasina makhatana hai hokiban November 18 da ngarang Odisha da thungkiba amur falcon laba apapang yauna amom ahu amasung mapung mari fadriba amur falcon amom alang hariba usek ahum asi Tamenglonggi Swilaun roosting site gi satellite take tawraba matungda release tawkibani usek amamamda take tawriba satellite transmitter asi gram ahumga makhai lumi hariba satellite transmitter asigi matengna migratory bird asina kadai da fairi haibadu khangba ngamgadoribani Wildlife Institute of India Dehradun gi scientist Suresh Kumar na November 18 da Tamenglongda satellite take tawkiba amur falcon laba apapang na November 18 da Sagolchen numit ki ayuk pung 13 makhai taba matamda Odisha gi Kandamal district ki Baligulda thunglakiba asi yamna angakpa amani migratory bird asina Baleswar Sabkosia amasung Fulbani hariba jaga sing asi lana pairaklaga mafam asida thungkibani amur falcon asi khunu kharanga chawba manai hariba migratory bird asi Eastern Asia dagi South Africa da amuk mafam adugi Eastern Asia tamna chahi amada kilometer lising kuni thoigi mathakda waiba ngami Southern Africa dagi Eastern Asia da pairaklaga Northeastern Asia gi maru oina Nagaland amasung Manipur da chaktarakibani chawrangna usek asina pairakpa matamda lak amagi mathakni migratory bird asina Manipur gi Tamenglong district amasung None district ta October gi aroiba chayoldagi November tha phawbuge manungda chaktarai hariba matam asiga manana Nagaland gi Dongyang Valley da Chaktari Dongyang hariba asi Nagaland ge khwaidagi chawba turel amani atopa satellite take tawraba falcon amasu chahi asigi me thada kilometer lising nimpu hena Southern Africa gi Odisha tamna pairakpa thengnakre panba yabadi amur falcon asi International Union of Conservation of Nature gi red list yauriba atangba makhal gi migratory bird makhal amani usek makhal asigi masing asi million khara khaktani karamba matamda usek makhal asi mutkhigedage haiba tamba ngamdaba phibamda leiri haina su phongdokli Thado NP Manipur gi team amana hojik Imphal hotel da leiriba BJP gi National General Secretary Organization BL Santosh amadi North East in charge Samit Patra ani unaduna lamdam asida shanti thamna honariba asiga mari lainana any Kuki tribe asi Schedule tribe list dagi lauthoknaba memorandum pisinduna taksinkre haina thado NP Manipur gi Joint Secretary Mangau thadona thadokpa chirol asina hairakli chirol asin makhatana hai BJP gi central leader ani da pisinkiba memorandum aduda yauriba maru oiba warol singdi haujik sahi ani hena state asida irang thorakliba asida any Kuki tribe asisu yamna maru oiba issue amani state asida matam sangna PR thamlakpana lengak sasanda akaiba kaya leire state asigi irang asiga mari lainana issue sing khanduna shanti laknaba honabada thado NP Manipur su yahonbiu haiba asini amaromda BJP gi central leader ani aduda thado NP gi cherol asin tabiduna state asida ing tapa amasung democratically elected government ama thamnaba honagani haibagi tajaba piramki hairi Hokiba November 12 yumjagaisen numita Ukhrul district ki manung chanba Lital Kuki khulda pangan naha bike thogduna chatkhiba mi 32 da khut tharakhiba thodok adubu Manipur Meitei Pangal Welfare Organization MMWO na yamna kanna yaningdaba phongdokpaga loinana condemn torakli loinana achum aran thidana life attempt tawbagi thong adu wakal khanthaba watpagi mawongni haina MMWO gi headquarter gi general secretary Firoz Khan Sangom Sumbam mayumna phongdokre
Mahangna press da thadokpa chirol amana hai pangal nahasing aduna aranba thogong kaya chatharamlabasu makhoigi ahal lamansing amadi pangalgi CSO singda pau phawiramlaba matung amadi logi oiba chairak pinaba manak nakpa police station singda pau pibiramlabadi yamna lebak masa taba thong oiramgani adubu lobu khutta paisinduna mob culture tawduna asum aran thidana live attempt tawkiba thong adu wakhal khanthaba watpagi mawongni haina MMWO na lawdaba ngamde chirol asina hai phurup amabu respect tawnadrabadi kaidongnungda tangdu laitaba lamdam ama oirakloi aigi khulda aigi oiba tawningbata tawbana phurup amagi thajanadaba hengalaknabagi maram oirakani pangal nahasing adugi lamhen tuhel lamlabasu makhoibu tungda chumthoknabagi tanja pibiramgadabani thaudok adugi asum langla langjin thidoktuna mari leinaba authority oiriba law agency na putokadabani amadi law bu khutta paiduna sijinariba conflict pumnamak logi oiba matik chaba phangpham thokpa wakhairol porakadabani haina phongdokli Makha tarakpa yamna maru oiba pau amada Arambai Tengolgi Luchingpurel Korungan Bakhumanna asumna hairi Arambai Tengol na Sangai Festival thingba su leite support su tawde thingba thingdabagi mathok su tade noigi wakhal duda festival matam chai chade khangaba ngaktani madu khangna thabak tawminasi haina phongdokli Bangladesh ki hanagi Prime Minister Sheikh Hasina ki mathakta while chathanaba court na matam pikhibaga loinana lebak pumbada akanba section thorang lokhal hankhre hairi report asina hai Bangladesh ki international crime criminal lebak asigi hanagi Prime Minister Sheikh Hasina ki mathakta mihat mipun kaya chathakiba amadi mi phaduna hatkibagi maralda court na while chathanaba matam thakibani hairi ICT na thokpa chirol amagi matungina hanage Prime Minister asigi mathakta while chathanabagi matam laukthokraba tungda lebak adugi ngakselgi lamda singnaba kaya lakbagi oithokpa leibana akanba section torang lokhatnaba lengakna mari leinaba singda pautak pikre Bangladesh lengakna lawrkleba khongtang asibu yaningdaba utuna lebak adugi khwaidigi chawba political party ama oriba Amblami Likna ngasi lebak sinba thungna lockdown tawgani haina laukthokkibaga loinana miyamna support tawnabasu khangankhre Communist based organization asina hek safong lakbadagi khunai amagi maru oina depend tawriba sector sing haibadi education agriculture health lana tawduna senja thumja tawba singi mathakta miyeng changduna lakli loinana lepak miyamna su hairiba sector sing asida aranba tawba singi mathakta wakat kaya lup asida thajaba thamduna lakli haina aina thingkraba lalolup kanglepak communist party people's war group ki secretary comrade Lenin Meitei Kuyek Piduna Thadorok Chirol Amana Pongoroli Chirol Asina Hai Kurai Sairel Thongda Leba NG Mani College Hariba College Asina Senja Thumja Tawduna Aranba Mongda Thabak Thoram Sing Chathare Haiba Wakat Lup Asida Haukiba Risingani Kulumdoida Lakpadagi College Asigi Principal Masada Lupna Chirol Thaduna Asum Aran Tidokmina Naba Khanghanki Adubu Masana Tawzaruba Aranba Aduna Maram Oiraga Masamakna Lupta Pau Pawrakpagi Mahut Mahiroi Lup Amagi Kuthangda Lupta Pau Pawraklaba Matung Manipur University Campus ta December 3 kulumdoida lup asigi mihut amaga puna miyoi mari phaminaduna wari sanaraba tungda college asigi maru oiba document khara lupta athubada question naraknaba amadi document adubu Kupna yengsiliba matung aroiba warep loduna warusin puraknaba khanghanki adubu lupta hariba document khusin narakpagi mahut lupna kayarak hanna pau badasu usit thawaidabagi mawong tawduna lakhi loinana lengakta college asibu lokhat pinabagi damak aranba kaya tawkhi haibagi khudam changdam single loinana lupta wakat lakle maram asina numit humni fawbagi manungda lupta changjaraktuna masa na tawkhiba asoiba adugi damak lebak mayam khangna sengdokadabani karigumba lupki wafam thawoidana leithokpa tarabadi maduda tholakpa afafata teksak khudingmak nasana pujagadabani haina chirol asina akanba warning tawrakli Manipur ki Kangla ki irangna maram oiraga chahi khara lepluraba tungda 12 suba Sangai Festival kumai 2015 da hanba oina United Kingdom ki Global Pop
icon blue saruk yagadori 7 sisters foundation na lauthopagi matungina foundation asina manipur gi tourism ga khuchamnaraga kumai asigi saruk ama oina numit humni gi oiba musical liberation ama pangthokani hariba music celebration asigi kumalampak archery ground da tha asigi kunipal dagi kuntra fawa pangthokani thorom asida india amadi india gi mapal dagi lakpa masak nairaba artist kayana saruk yagani haire Wildlife Protection Act 1953 gi matung ina lamlaki sa tanba amadi yonbada atingba thamle haina Manipur Laingaki Central Forest Division gi Divisional Forest Officer Bikram Suresh Nadhena order ama thokre order asigi matung ina lebak lanna pairakba ujek sing tunglaba matam oibanina Wildlife Protection Act 1953 gi Schedule 1 gi mari suba phawba manungda channa leiriba lamlaki sa sing hatpa amadi yonbana singba singda thabak thorom singda atingba thamle ek asigi section 50 ki matung inna forest officer singna warrant yaudana singnaba mafam singda thiba humbagi thabak chathaduna sa tanba sing phabagi ayaba lei section 52 gi matung inna kanagumba singna ek asigi provision ngakna chalamdaba tarabadi chahi ahum phawba jail da thambaga loinana lupa lising kun manga fine oina thiengani schedule 1 gi manung channa leiriba sa sing hatpa thengnarabadi chahi ahum dagina taret phawba jail da thambaga loinana lupa lising tara fine oina thiengani Wildlife Protection Act 1953 gi matungina hariba thongsing asida chenaba miyosing bel lobagi ayaba leiti hairi North East region da drug trafficking amasung nisagi polamsing mapung phana laksinabagi pandamda Nagaland gi Dimapur mayada leiba Sumo Kadima gi police complex da North East state taret Sikkim amasung West Bengal gi anti narcotic task force ki head sing oiba regional conference ama pangtokre conference adugi hawdopagi thoromda Nagaland gi DGP Rupin Sharma na haikibada Myanmar ga lonana leiriba North East region gi kilometer 1494 sangba lamkhai ki saruk asida porous border amasung khudong thiningai oiba singi angamba saruk kaya ama leibana lamdam asida ain kaina drug pusilakliba sing asi Thingnaba honabada khudong chadaba kaya mayoknari maru oina Myanmar asi hojik tang tadaba phibam ama mayoknabagi mathakta malemgi oina drug puthokpada masing leiraba golden triangle ga yamna naknaba maramna North East state sing asi yamna khudung thiningai oiri drug trafficking asi icham chamba law and order gi issue ama nate masina lebak asigi international security amasung youth sing future da yamna singnaba piri drug sing amadi masidagi fanglakpa senfam sing asi insurgency natraga narco terrorism da hakthengna yaukhibana hena khudong thiningai oiri maramaduna drug cartel sing asi maru fangna muthatlaba khaktada national security asi hena phagatlagani Nagaland khaktada drug user lak amaga point ani rom lay maramaduna North East region da leiriba law enforcement amasung government ki civil wing sing yauna miyamna mapung phana coordination pinaduna drug trafficking gi thabak asi maru fangna muthatnaba honaminaba changi haina phongdokhi Directorate of Veterinary and Animal Husbandry Services Government of Manipur na thokhiba order amasung district magistrate na khangalakbagi matungina Kakching Turel Wangma 1 number 5 da M Ramanandagi ok farm amasung Moirangthem Laikai Khamlangba Pareng 1 number 6 da leiba M Barun Kumar Singhi oki farm da nongna African swine fever sandurakle maram asina hariba epicenter asigi akoiba kilometer amagi area da infected zone aduga kilometer 10 gi akoibada area dana surveillance zone haina laukthokuna jaga sing asida sa puthok pusin tawbada athingba thamle haina Kakching district magistrate ki DC na order ama issue tawkhre Kakching district magistrate na thokiba order amagi matung ina miyamgi health amasung safety yauna yumda yokpa sa sansingi damak yenglaga hariba laichet asi athubo matamda thingba laksinba amasung mapung phana muthatnaba honabagi tangai fadaba lei maram aduna Bharat ki Nagarik section Sanhitya BNSS lisingani kulhumdogi section 163 na piriba sakti gi matung ina infected zone gi area da ahingba ok natraga ok ki machinjak natraga ok ki product sing puthokpa natraga pusilakpa yaroi hariba jaga asida ok yauna sa makal ama hekta pusinba amasung puthorokpa su yaroi affected zone gi area da kanagumba miyoi natraga organization natraga institute singna sagi keitel natraga sagi melana singba amata pangthokpa su yaroi joint director veterinary and animal husbandry
Husbandry Services Kaksinna Ok ama African Swine Fever nare natraga nare haibagi chingnaba lairabadi laichat asigi atopa oksingda makhatana sandoktanabagi damak mathau taba documentsing loiraba matungda toktoktuna phajinnaba phumjinnaba mathau tai District Police Senior Executive Officer Municipal Council Kaksing District amasung SDO Kaksing District na Joint Director Veterinary and Animal Husbandry Services Kaksing na mathau tarakpa matamda darkar leiba matingsing pangnabasu khangali amaromda surveillance zone gi area da leiriba oksingsu clinical surveillance biological surveillance amasung serological surveillance yauna ahenba miyeng changba mathau tai hariba order sing asibu India gi mathakta Bharatiya Nyay Sanhitya BNS lisingani kulumdo gi section 223 gi makhada dandi phangningai oi hari makatarakpa aroiba pauda editorial column dagi machangoiba amatang lokachari IDP singna leinaba saphagadaba mafamsing thidoklanchi haibasigi nungi wahanthok karino Inglisingani kulhumdoigi me ahumdagi chin kuki zo narco terrorist singna Meitei miyamgi mathakta landarakibadagi Meitei khunja singna lan ngakpagi thabak chatharakibadagi nakal anigi marakta khulaigi muknaba arm conflict tholakiba asigi warasin purakpa ngamdana leiribasi laibak thiba amani nakal anigi marakta khulaigi muknaba thoklakiba chahi ahum phajilakadoraba fawba warasin purakpa ngamdribasi kari maramgino amadi nungi oiba aronba agenda kari leibage haiba wahangi pakhum kana amatana piba ngamloi masigi pakhumdi mayai lam Delhi da lengaklongi thawai pangliba BJP gi Narendra Modi na lucingba NDA lengakna piba khangamngani illegal immigrant sinkuki zona demand toriba legislature yawba Union Territory UT Central Government na piba ngamloi haina phongdokhiba laikre UT pibagi policy lengak asigi yawde haiba wafam demand Tauribasingda Kangankre, India government na UT Piroi Haibagi Pirep Kangan Kibat Lairabasu, Irang Horiba, India Lengaka, Su Sign Tonariba, illegal immigrant, Sin Kuki Jogi militant group singna, Makoigi, Sungoi Oina Sisinariba, Kuki Kangluki, Michan Miamda, Kongjang, Handonaba Kangan Batarabadi, Watoki Warusin Purakpa, Irai Lainangangani, Pibamasi, Laklabada. Suda Laiba Kuki Militant Singna Honadaba Asigidamak India Lengaki Maikei Degisu Su Handokpa Yauna military crackdown Chathapam Toklabasu Makoibu Konsinduna Tamlibagi Aronba Thorang Thoksil Ama Lairabara Haiba Asini Miyangi Mafamda Lairiba Singnaba Wafam Sing Asina Asumba Oraklabadi Manipurgi Apunbagi Saktamgi Kayat Kayata Akaiba Kaya Lakpayai illegal immigrant narco terrorist Singna Sugi Kudong Saba Lauraga me ahumdagi chatharakkiba war crime da mara leijadaba miyoi chani yankai rom sikre makoina mayumakai mai thadokibadagi lanjenakiba IDP lising humpu hena masa masagi khulgi yumsingda changba ngamdabadagi relief camp singda changjapam loduna lainari lanjenarakiba IDP singna makoi masagi khulgi yumsingda hanjin hanbiro haibagi kholau laurabasu center amasung state lengangna Tarabasu Tabakta on Toknaba Honabagi Mahut, IDB Singna Kunda Laita Hanaba, Government Nat Taurang Tauri, Laibada Sapagadaba Mapam Sing, Tidokli Haibagi Wapamasi, Lina Loba Yadaba Amani, Wapamasi, Lanjanakiba IDB Sing Masamasagi, Kauri Koiri Lisang Tafum Oikiba, Kulgi. Yum singda Sanghandana Anoba Safagadaba Mapam Singda Yum Saduna Lehenaba, Honarakpa Tarabadi, Hena Chauba, Wathok Oirakani.